Pauksedi yumpam oiba maroiba pau kharab de tawjari. BJP National General Secretary BL Santos impal da thunglare. Lakkadouriba General Election da elite partnership ka chtminnagadra natragana chtminnaroidra aibagi khnnba Leitri Bijoi. Bharatiya Janata Party BJP National General Secretary BL Santos namit humni gi khongsita ngasi impal da thunglare. Mangna impal da thunglabaga tongan bamifam kya pangthokna hiram kya gi matang da khnnba augre. Mangna impal da thunglabaga impal gi airport BJP Manipur Pradesh ki nauna president oiribe adhikari mayum sarda devi na losing duna taramna okhe makhatana impal gi ni type sidhekta leipa party office da party sigi state losing basing se minister amade MLA sing jauna mifam pangtokhe mifam adu da impal da garang dagi thungla duna BJP state executive mifam yauriba BJP national spokesperson Dr. Sabit Patra amade Northeast Zonal Organizations Secretary Ajoi Jamwanchung asi mifam sing adu da saruya khe ngarang pangthokiba BJP state executive mifam khat Loukhiba warep sing khananai nakhiba kaya adugi matang to report ama thamke mifam sing adu da party amadi BJP na lusing ba lengak asi kimrakta laiminari pamari party organization ngi matang yamna kupna khananai na ba laikhrabane sarda devi na nauna president or matung da Lakkadouriba thabak thorong ki matang da amadi party manung ki apen pen da ki matang to sohapong kaya pukhana ge aire BL Santos ki nobit humni Manipur khongset kamari lena BJP Manipur Pradesh ki spokesperson CS Bijoi na Paumi singa unaraduna hai magna Manipur laklibagi maramti malemgi oina asoba lantheng amma chathariba COVID-19 ki laichat asi mathu kharam na maithiba piga dage vaccine kapagi thong asigi matang da karam tawgatagi haibadasu khanana balakpane COVID pandemic asida party ki thomi singda kadai fowo thothang lawdor lantheng nari bage miyam ki damak kadai fowo mateng pangbage haibadu yangsin basu lakpane party asigi founder member oibiramba nation asi amatu oina ba khodabada thawaina bonthapi ki Dr. Chairperson Mukherjee Leikhidre Ningsing Thauram oina mamang thagi kulumdoi ki tha asigi tarupa usara thabagi matang dasu yangsinba lakibane madugi sarugam oina bhangna party state office ta thunglapa usara sing thakhe makhatarakpa atop pau amadana covid ki laichat asina Manipur da Angang taragani thoi mama mapa anima kainakhre hauki barisingani kun ki March ta ki Hannagi covid laichat asi phawbuda COVID-19 namaram oinaga Angang taragani thoi di mama mapa laichat aba haibadu oinkhre Orphan oheuraba angang singkidamak ta government sel ge mateng kharade piri aina social welfare ki director NG Udamna phongdoragle social welfare department tagi phangba report apaki matungina district sing da leriba CWC ki report ta Bisnapur district da angang ahom Okrul district da manga amadi Impal East da marine pula angang taraga ni thoi gi mama mapa animak covid na Leikhidre ki report phangle masidana tana covid Semi orphan mama na trakana mapa ani ki marakta amba Leikhidre bagi leiriba status ki matungin Impal East district da angang kun gamari Impal West da angang kun gamanga Thobal district da tarama thoi Kaksing da tara Bisnapur da tara Kangpopi da tara ganipan Okrul da tara ga taret Kamjong da mari Senapati da taro Noni da amma Farzol da mari Susanpur da nipane mama na trakana mapa ani ki marakta amba Leikhidre semi orphan angang ki masingasi punna chamba kuntra ganipane COVID-19 ki ahanba wave amadi hojik phawbada thengnariba ani subu wave asi phawbagi manung da state asida mama mapa animak Leikhidre angang singda karamna government support piri bage habagi matang to pausi asi gobri chanapada NG Udamna aike covid na maram oraga Leikhidre angang sing asi makhoi gi imung manung ki mi singa leire angang sing asini imung manung ki mi singa leiriba asisu child welfare committee da puthoklaba matung di imung sing ki mi sing duraki statement sing lawraga affidavit tawraga lehenbane covid na maram oraga mama mapa animak Leikhidre sing ki damak state government ki makada department asina thage oida lupa Lising home samaga ki sanfam piri masi center lupa lising ani amade state na lising amaga sama puthokpane semi orphan ki di support people Leitri adumakpo union government ki oina PM care scheme Louthokkadabani haukre harbe scheme masida covid namaram orphan oheuba angang sing ki damak fixed deposit oina lupa lakh tara amadi semi orphan ki lupa lakh fanga ki fixed deposit tawnar bagi scheme de Lauthokpa haukre masi ka lunch ka dudi thoktre Hannagi US Defense Secretary Donald Rumsfeld Leikhidre United States na Iraqi matakta matam changna amasung sel khwaidagi changna chathaki bok war US military ge losing porel oirambada natan laibak dogi defense secretary anirak oirambad Donald Rumsfeld masagi Chahi marfu gani pan subada Leikhidre magasi matam amada US president gi Mikhal rasu candidate oina songthoki ba misangne haujikan gi oiba US military gi sakti sakada ba asan bam yeng loina na thona fana thabak thoram sing pangthoklamba haithoi singthoraba bureaucrat amani halasu singthanari ba misaga mane magi mung manungna ngarang phongdo ki statement amada magna Nungsi nama tamlian jaraban yu bekso ki taus lamdam da aroi ba mathok mangam bangthokani aire vaccination program pungnin thokat pham thokpa kangbu ising manung dilaitum tabagom jublupton laikre vaccination program pungnin thokat pham thokpa kangbu sing ising manung dilaitum tabagom
subluptun Leikhidre lamlai mapari thaugal lup namang thana songthorakpani haina lamlai mapari thaugal lup ki zero lamana aire zero lasna hai Manipur da Angang chawm amu oina COVID-19 ki vaccination khumang chawsilaklabaso lamlai maikedi miyamda ningthina paujel pib ki changwale sodaraba si menkatuna miyam ki punsi kanana bagi pandamda ngasi hidaka palak pamioi khudimakta hand sanitizer amam piduna puning thawatkhre hidaka pamioi singda puning thawat bagi thoramasi political activist sapam kanglaipat midaina hawdokibane Sanabagi pau amada Chahi kun Henbagi mtungda Lionel Messi Ahanba Barcelona ki player oidre Makok thongba Spanish football club Barcelona de makoina Lionel Messi ga anuba contract amazon contract ki deadline mamangda sign tawrama ngamkidaba matam aduda ningba kaiba amma mayuk nakhiba loinana masina Argentina star asibo mak hek pamjaba club ama hekta da jawbada maning tamhalle Messi na hawjeksu Barcelona da Ahanba yabani aduba mahakbo deadline mamangda contract ama sign Taukhidaba adunati masina cheda panbada mahakna club da pundaba asinamit chat lising taret chamanga sukna mari ki manung de Hanba oire takpane Chahi kuntra mari faraba asina Barcelona pa thadok pa hokiba Chahi da pamki amasong transfer tawna bagi haija cherot ama phawa pisin ki adubo club na mahak po sadhan ki badi pamki de taseng ba makki di Barcelona management Argentina player asibu leiba pamna ba club sing da release fee euro million chadet loning bagi apam bodo khangan ke Spanish pau se margal phongba report amaki matungina Barcelona club president Joel Laporta na Messi wa amuk halakan na bayam na kanna honari adumay mag player masu club fani ki marakta laina ba isu kara de hawsu laikai ta tan adumak laire Messi ki chatkiba asina club asidi masidi hanadagi hona sel thumgi awabu mayok nari ba oibana amuk hena uhal lagane club asi mahakti malem sida khwaidi hena masak khangnaraba athlete sing ki manungda am oibanena sponsor sing chingchana da bahaki ming chatta tangjaram bane Housing Makidi Messi Copa America da Argentina team losing la kalairi amasong ate atopa club amataga di mari ainadre Sairaga sida Barcelona ke Lionel Messi da anuba contract ama tawna honar ba thorang ado La Liga ge financial control measures na maram oraga tokle aina club ke president Joel Laporta na Argentina asida free agent ama oikraba matong rasi phongdokre September lising anida masagi Chahi tarag humdai farak pada Barcelona da yaukiba Messi magi dil June contract loi kibadaki Catalan singga hauji contract ki mari amata lainatre amasong Laporta na club ki matam chupagi top scorer asiba adum Henbagi apam balairagaso mahakwa anu badil ama tawnaraga mari thamna pamakoi ki honagadaba aside league ki dakar oibasing duga susin nana pangthokpadi tai hana phangdokhe makhatarakpa atopa pau amadana commission ki chairperson famdagi Louthokkadabani tongan ba thagdok ke da Manipur State Commission for Women's ki chairperson Dr. Mainam Binota na masage Lana international state sigi nupi singi hak khonggaw na bagi thong kya sa tharibasi Young People for Social Reform na akan mamong da kantem tawe Organization ki zero lamana hairibana commission na si state sigi nupi singi yai fana bagi namak lisingani tarukta lingkat ke bani habasi Dr. Mainam Binota na chairperson am oina khangdre Laibag thibadi Dr. Binota na nupi singi yai fana na bagi mayuk ta thabak tawri High Court na MSCW case number 41 ki case proceeding suspend tawkiba asina Dr. Mainam Binota asi Chairperson oibda matik chadre haibadu mayek chenglaba khudamne loina Manifest State Commission for Women Act 2006 ki matungina state government na mahakpo athubada Louthokkadabani aruibada content sing asiki maru oiba pau khara asi pau damjariba Manipur local news YouTube channel amadi Facebook page asidagi yenbirbo punama pathagachari channel asina domta kanabadi subscribe tawbi tribusana subscribe tawbi ramoloinan like and share tawsu kawi kun punamakpo amukhana thagachari